अहानबदा मरुइबा पाउ पिजरी लाखलिबा अगस्त 30 फाउबगी मनुंगदा NRC पांगथोकनबा लैंगाकना लाउथोक्त्रबदी सेप्टेम्बर अमदगी मणिपुर पुंबा पुंग कुनगमरी के जेनरल स्ट्राइक लाउथोकले हाइना JFD ना लाउथोकरे नुंसी चानना लैमिनबा पामदबा इरांग थोखनबा मियोइसिंग फादुना चैराक पीबा हौरगनी हाइना चीफ मिनिस्टर युमनाम खेमचाना फोंदोखरे MLA सापम रंजन की युमदा साखंगदबा सिंगना ngarang ahing nongyai bom langsinduna pokhai halamdei amadi NRC kamdongna pangthokani haibagi matangda khananainaba center amadi state laingakna miyamga wari sanaba mathau tai haina santana hakpawna phongdorakli Mami TV na sandok chaba prime time news sing biriba singbu NANDARANI THONGAM na taram oksari pau sandok na pizari Laibak miyam amadi JFD na Manipur NRC lising amaga chamapal yankhai ga mathoi update tawdriba fawba census pangthokpa yaroi mitop khandoklaba matung census tawgadabani haina demand tawbaga maram oiraga Manipur gi chief minister amadi MLA singna Delhi da chatuna center ki luchingba raba matung dasu census ay thoktuna NRC pangthoknaba wafam amata lenga ki maikai dagi phongdoraktribanina lakliba August 30 faubagi manungda census ay thoktuna NRC update tawgani haina official oiba wafam amata government of India na laukthoktrabadi August 30 gi ahing nongyai dagi hauduna September amagi ahing nongyai fauba pung kungamari gi Manipur pumba general strike lauthokle haina campaign for just and fair delimitation JFD na lauthokre wafam masi ngasi soibam laikai de laiba citizens club da pangthokhiba pawgi fam amada JFD gi convener Jitendra Ningombamna phongdokhibani mahakna makha taraduna hai lakliba September ani ahum amasung taret fawba pangthokadoriba Manipur Legislative Assembly mifamda house na Manipur da NRC lising amaga chamapal yankhai ga mathoi update tawdriba fawba census pangthok handana ba warep lawgadabani loinana September 3 Manipur miyamna Assembly gi mifamda miyam gi apamba demand no NRC no census ki matangda house na warep lawbra haina Assembly maikai tamna changsin biyo karigumba house na miyam gi apamba gi matung ina warep lawdrabadi September 3 ki ahing nongyai dagi Manipur pumba matam kaktana general strike tawragani adubu karigumba house na warep lawrabadi madubu thabakta onthoklaknaba laingakna center da taksilunaba September 9 amadi mapan pung nimpuga 9 gi matam pigani karigumba piriba matam asigi manungda laingakna census saithokle haibagi order Manipur miyamda utaba tarabadi September 10 dagi census saithoktriba fawba Manipur pumbada matam kaktana general strike tawragani loinana NRC tawdriba fawba lamdam asida makhal amatagi kumai harau isai nongmai lila cinema hausi mela na chingba amata laibak miyam na pangthokpiganu haina mahakna makhata na phongdokhi ahanba face oina yum masin kibase hauregani haidana preparation tawri aikoi gi maikai degi madu togdana na haiduna makoine training tawba matamda akai ba mayam pidana tawhondana nu honeri adubu makoi gi manung du oiba online gi oiba kariguma meeting mayam ma tawre haibasi aikoi tare masigi yamna tanik ba tanja sida Manipur gi miyamna masidi gina sahi khargi mamang degi hauraga tawchal changchilak khongjang tha khara gi manung sida handagi manung oina mamang thadi hauraga akan ba pressure pirekpani aikoi gi tunglam chati kanna bagi damakta piriba pressure sigi manung chanbo oina makoi da warning tawba ultimatum piba then adugi matungda general strike fawba khoi tawkhre adu fawda aikoi tasinade aduna akan ba makai di pressure na marum oiraga aikoi gi Manipur gi lengakna Lebiriba MLA sing aduga lebiriba akoi gi chief minister sing hana oirambasu yauna akoi Delhi de satkre haina paw tare madugi paw taba matamda Manipur gi miyamna o kariguma khredi tawr kadaba mali haina asa tok Germany adubu hana oibinma chief minister su wafam karinda phongbu kibaleite hojik oiriba chief minister sisu home minister unere haibagi paw ma koi leba kanu khabar kagas gi pawre tengare tobudubu unaruba matungda halaga ekoina pamiba NRC hana togdabani census ko na togdabani haibate
masigi posigi maramdadi wafam ama phawda kangthoktre Manipurda khundaminariba kangluk phurup singi marakta nungsi chanana laiminariba sida pamdaba thodok thokhaliba mioi singasi masak khandoklaga ain yoiba chairak piba mathau tai haina Chief Minister Yumnam Khemchana phongdokhre Assam Rifles na sinduna ngasi Palace Compound da leiba MSFDS ki auditorium hall da pangthokhiba guest lecturer on Manipur situation prevailing trust deficit and the path towards trust building by Mr. Sandeep Chakrabarti haiba thoramga mari lainana wafam masi mahangna phongdokhibani thoram aduda Assam Rifles ki Director General Lieutenant General Absam SM Vikas Lekhar Security Advisor Chief Secretary Intellectual Singh NIT NCC MUG VC amadi College yauna tongan ba school singi mahairui sing amadi Assam Rifles ki makok thongba official singna su saruk yakhi thoram aduga mari lainana Chief Minister Yumnam Khemchana hai lamdam asida thokiba irang na maram oiraga kuki amadi maitai gi IDP singi manakta mahangna chattuna unaba matamda karamba numita makoi singasi yumda hanba yagadoino haiba wafam asi hanglakhi masina maram oiraga lamdam asida irang pamba amadi yumda haningdaba mioi amata laite haiba du mayek sengna takli amadi irang asi loishinbagi damak lengagasina angamba thakta honaribani adubu thokliba irang asi loishinba pamdaba mioi kharadi aikhoigi lamdam asida laire maram aduna pamdaba thodok sing thokhaliba mioi singasi faduna aingi matung ina chairak piyo mathau tai haiba wafam sing mahangna phongdokhi Konthauzam AC ki MLA Sapam Ranjan gi Konthauzam awang laikai Kangjebung mapal da leiba yumda sakhangdaba singna ngarang ahing nongyai chawrangna pung amaga minute kunthra rom taba matam da bong langsinduna pakhai halamle thaudok adugi matang da MLA Sapam Ranjan na mahaki yumda pangthokpa pau gi mifamda ngarang ahing chawrangna ayuk pung amaga minute kunthra rom taba da yumgi maning thangba sarukta achawba makholga loinana bom adu pokhai rakhibani thaudok aduda asopan yahaudrabasu bomgi splinter na yumthak kitin thongnau mingselamadi phaglangi saruk singda kai toi thokhi thaudo adu hek thokpaga mari lainaba police station da pau piraba matung forensic team laktuna yengsinkhi mamangda aki akhang pirakpa leitabana thaudo asi kanana karigi damak chatharakibano haiba khangba ngamdri maram chadana sigumba thaong singasi tawhaningde asigumba thaong chathabagi kanaba karino haina mahangna phongdokhi thaudok adugi matangda Chief Minister Yumnam Khemchan masa hak thengnana chattuna yengsinkhi pung amaga makhai rom taba matamda aya yam laureba sound ama thoke museum je nik padum toy ade security ke me alin check up raga phina yeng kanzai ge yungi maning thangba campus ki maning thangba sabe antioi le bina kan jida pokhai re han ri karom danu khangna khina de sound je kino to mamang man ba maning man ba ado ultimately yeng ba kan maning lomda jida pokhai re kino le police form toroga dang da yamna swiftly have that police la piraga better to isaga pai ngari mai lo inspector roga maina project manipur pai da kari kino without any reason os maina ka langjan ba whether it's bomb or whatever some sort of basically violent activities in kita karup chaningi sisi tawga kari no kana da doise sugum bazi se condemn dubzi Nakalamaromda MLA Sapam Ranjan gi yumda bom langsinduna pokhai hankiba thaudokpu yaningda phongdokladuna Konthauzam gi apunba maira pai bisingna MLA gi thongalda wakanifam ama su chathaki wakanifam aduga mari lainana Konthauzam Kangjebung mapal nupi chawkha thorang lupki president Konthauzam angobina hai MLA gi yumda bom langsinbagi thawong asi kanana karigi damak chatharami bano haiba thuba matamda sengdokpirao thaudok aduda misi mina yahodabagi oina di laibok phare karigumba misi mina yaram labadi madugi tekcha kanana pugadawribano Konthauzam AC gi miyam gi mihut ki yumda landarakpa simak AC gi miyam da landarakpani haina lawi matungda sigumba thawong singasi amuk hana tawbiganu haina mahangna makha takhi madi mayum maktadi tadaba adai atopa jaga mafamda tar banina karigumba masida koi bom si pokhaiba matamda aigi thangnariba jaga sida karigumba asopan adigi misi mina yawramba taragadi adugumba miyoi sing aduna karigi damakta miyam marakta bom si langchambiduna
mayamda karigidamata aki khang tholino amadi kogi langchambirimba miyosing haitare atugumuduna atuba matamda kogi kondok jamda lebiriba koi maira paibi amadi ibungwa kaloki ibungwa singamdi lebiriba mayamsida atuba matamna chengdok piro langchambirimba mi tugi daite obidoribra natraga thoriba kogi obidoribra yamna makkan bom oidraga su akoi karigumba amagi damakta langchalambane haibasimadi akoi khangjare lamdam asida khundaminariba maitai naga kuki amadi maitai pangal punamakna pukchel sengna loinadriba makai santigi khongthang kaya paikhatlabasu mahai yanba ngamloi haina All Manipur Student Union MSU gi President Bruce Pebam na phongdokre wapam asi ngasi Imphal West District ki mafam amada pangthokiba Union asigi humpuga mathoi suba mapokumon palan thoram amada phongdokhibani lamdam asigi saknairaba kaya na saruk yaduna Union asigi firal chingkhatuna blood donation camp amaga iroinana pangthokiba thoram aduda Bruce Pebam na makha taraduna hai kumja lising amaga chamapal humpuga manga August ki tang kun ga taret ki chalam khongcha thokhraba matung mathangi numit August kun ga nipan lising amaga chamapal humpuga manga da Manipur gi apunba mahairup ama oina ikheng lakta MSU safungki amadi thaudo wathok tatna thokpa lepa kama oibana mahai masing tambagi lamda nakoi nana natraga haktheng nana chaitheng kya pirakpana maram oiraga lepa gasigi thaudo wathok kayabu waroishin purakna bahonabada mahairoi khunaya sina mamang thana lanmi ama oina right to education amadi right to life ngapigani right to life animak leng manana thangatuna lakhi ngasi maksu mihan mipun kya leptana tari ngasi fawbada pikraba status da India laingakna khunek lanmi sizinaduna leptana chatharakliba lalong sing asida Manipur da santi hanjinna bani haina Manipur laingakna phana honarabasu uttagi haibaga pangkhak oiri ngarang makta su kukila hlauba singi embusta nagami cham mari leikhidaba yamna laibak thiba thawlogni maram sing asina lamdam sida khundaminariba maitai kuki naga amadi maitai pangal sing asina pukchel sengna loina drabadi santigi khongthang kaya paikhatlabasu mahai yanba ngamloi Manipur da thokliba wathok kaya sida India lainga ki khud yaugde haiba yaroi lamdam asibu saruk ahum thokna thugaiduna British na chatharamba divide and rule gi sasan chathaduna Manipur bu loi chanba leipak amagum thamduna democracy gi mahau phangba ngamdriba right to life ki wahan thok leitraba khunaya sida miyamna pamliba punba Manipur gi manglan adu mangpaunana ba honabada ngasigi numirasina miyam amadi mahairoi singi anoba khongchet ama oirakpo oirasanu haiki 61 years of students movement sida mahairoi amoina lepak sida conflict labor state amda khoi poklubana maram oirakanda education sector khakta da khoi se confine toraga lairoi lepak khunai sida thokliba thaudo wathok khudimak asina mahairoi khoi gi punsirol da haktheng nan traga na khoi na safu pibna maram oirakanda lepak khunai sida thokliba thaudo wathok khudimak pu resolve tawna hona matam da mahairoi khoi se panmang thaba lanmi ama oina right to education as well as right to life ase animak ai khoi punna lengjum nam da lairi khaw lengjum nam da lepak ki thodang puraga chatkani haibase haukraba chahi humphuma thoigi MSU gi puari sina sakhini haiba tare hauji hauji lairi ba 2026 ki phibam asida su ngarang makta da su khogi koki narco terrorist lalhoba singi ambush ta khogi nagami cha mari legidaba tasengna yama laibak thiba thodok haiba tare aduna ngasi fawbada pikraba state asida thokli violence ase content to bugi maguta yamna orchestrated oiba khotsengi paring naina chatharakpa bharat lenga ki sigumba makhoi khunek lan misinar kanda chatharaiba phibam sing asida Manipur shanti hanjinabani haidana Manipur lengakna phana honaduna su masiguma phibam si laitari masi khudi makhoi kai haitare uttagi aiboina thokani haiba wafa 61 years MSU safung ki ba chahi humpu ama thoisuba mapo kumon palan thoram ngasi palace compound da leiba iboyama sumang lila sanglen da pangthokre lamdam asida leiriba mahairoi khunai gi damak amadi Manipur gi damak pangal thauna phutoktuna MSU na lep khigani haina MSU gi president Lokram malang mana phongdokre mahagna makata na phongdokhibada kumjali sing amaga chamapal humpuga manga da thokiba khusem gi chak tang bagi thaudok aduda lamdam asida puthokpa pothok sing lalonba sing na mapalam da puthokhi bagi khusem gi oiba chak tang bagi thaudok thokiba aduda
ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯈꯤꯕ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯍꯩꯔꯣꯏ ꯃꯔꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯥꯒꯁ 28ꯇ ꯆꯂꯥꯝ ꯈꯣꯡꯖꯠ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯥꯒꯁ 29 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯍꯨꯠ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯏꯁꯨꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯇꯥꯕꯤꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯦꯝꯁꯨ ꯑꯁꯤ ꯁꯥꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯑꯦꯝꯁꯨ ꯁꯥꯐꯣꯡꯂꯛꯄꯒꯤ ꯊꯧꯃꯤꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯅꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯕꯨ ꯌꯥꯏꯐꯅꯅꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅꯁꯨ ꯑꯦꯝꯁꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯔꯝꯂꯤꯕ ꯄꯔꯤꯡ ꯑꯗꯨꯗ ꯆꯨꯝꯅ ꯆꯠꯃꯤꯟꯅꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯏꯪꯀꯨꯝꯖꯥ 1995ꯒꯤ ꯑꯣꯒꯁ ꯊꯥꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ, ꯆꯦꯡ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ, ꯃꯅꯤꯄꯨꯔꯗ ꯊꯣꯛꯆꯕ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟꯂꯣꯝꯗ ꯃꯇꯝꯗꯨꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯅ ꯊꯥꯗꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯆꯥꯛ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯍꯧ ꯑꯗꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯊꯧꯕ ꯃꯔꯤꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯒꯁꯀꯤ ꯇꯥꯡ 13 ꯑꯁꯤ ꯆꯂꯥꯝ ꯈꯣꯡꯖꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ, ꯉꯔꯥꯡꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯣꯒꯁꯀꯤ ꯇꯥꯡ 19 ꯏꯪꯀꯨꯝꯖꯥ 1995ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯕꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯦꯝꯁꯨ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯁꯥꯐꯣꯡꯂꯛꯈꯤ꯫ All Manipur Student Union MSU Jiribam District Council na sinduna Jiribam gi Bauparada leiba Multi Utility Complex Hallda MSU na safongkhiba chahi humphugama thoirak suba numit ki thoram mapung phana pangthokre. Ngasi gi thoram asida MSU Jiribam branch ki former president E Devan Singh, MSU Jiribam branch ki former president N Budhachandra Singh, MSU Jiribam branch ki former president L Roman Singh, MSU Jiribam branch ki former president PH Gyanendra Singh, MSU Jiribam branch ki former president H Priyanand Singh amasung MSU Jiribam branch ki president Chinglemban Namairakpam hairiba mathang sitna president member oina daista famki. Tharamasi makha chatharakpo oina dignitary singda ikai khumnaba utpo oina lengyan khudo tamkhibaga loinana tharamasi hawdokpo oina president member singna maira chukhatki. Tharamasi gi matung tarakpada MSU gi laikhidraba thongmi singbu ikai khumnaba amadi nungaitaba phongdoktuna minute ama tumina lepki. Masigi matung taram nokpagi warol thambaga loinana Tharamasi gi nunggi oiba warol piki amasung Jiribam gi pangmi singda chamba khudot piduna ikai khumnaba amadi puning thawatki. Tharamasi gi matangda MSU Jiribam branch ki former president E Devan Singh na hai Haujik Manipur gi ngamkhaida singnarakpa Manipur kainaba honarakliba sing asi Thengnage hairabadi lamdam asigi satra sing lingjel manaba punsinba ama changi madudata aikhoina thengnaba ngamgani haiki. MSU Jiribam branch ki former president L Roman Singh na hai Chahili Singh ani gi puwari leiba lamdam asida Malemda numita de haidiba British po Manipur yawrakpada British officer kaya hatkiba thauna leiba aikhoina ngasi minagi maongda thabak ama tawbada mapung phaba ngamdraba punsinba ngamdraba matam asida chaukthoktuna leibagi matam nate maram aduna haujik akhoi masel punsinsi thabak khudingda mai pakna tawminana ba honasi apunbana pangalni haiki. Assembly session gi mangoinana census sektokani haibagi thajaba leire NRC kamdona pangthokhangani haibagi matangda khananainaba center amadi state lengak yauna miamga tripartite talk ama lengangna sinhanba mathau tai haina 14 CSO Kangleipaki convener Santana Hakpam na phongdokre. Wapam asi tha asigi haukiba tarik kunda serasida census pangthokringai NRC update tawgadabani haiba miamgi kholau kya puduna daily chatuna Center gi luchingba kaya yauna intelligence ki mihut kaya unaduna lamdam asigi haujig oiriba pibam singa sida khanna nainaruraba matung ngasi Imphal da halakhi baga loinana paumi singa unabada phongdokhibani ngasi nungthil Imphal da thunglaba paumi singa unabadu da Santana Hakpamna makha taraduna hai lamdam asida miyamna hauriba ihau changsiliba khongjang center na lumna lawi khongjang asida chief minister yauna home minister MLA sing amadi former chief minister fauba yauna puna center gi leader singa
मियामगी अपाम्बसिंग तक्षिनखी अमदी सेंटर की लुचिंगबा कया यावना इंटेलिजेंस की म्यूजिंग उनदुना साखिबा वारी सिंगी मरु ओइना चयसिगी सेप्टेम्बर 2 दगी पांगथोकपा हौनबा सेम सारिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली की 9 सुबा सेशन हौद्रिंगै मांगोइनना सेंसस यैथोकनी हाइबगी थाजबा लेरे मरम असना सेंसस असि यैथोखरबा मतुंग मिटोप मियानचासिंग खंदोक्तुना डेलिमिटेशन के थबक नियम चुमना पांगथोखनबा यानबा सेंटर अमदी स्टेट लैंगाक यावना मणिपुर मियामगा पुन्ना ट्रिपटल टोक अमा सिंधुना एनआरसी असि मथौ कमदौना नियम चुमना पांगथोकनी हाइबगी मरमदा खनबा मथौ ताई हाइकी मसिदा नतना लुबसिदा मियामगी खोलाव क्या पुदुना चटखिबो खोंगचग असिबो लाना उहनखिबा याबा मओंगदा मियोय खरना माना हाइनिंगबो वाफम मीडियादा फोंदोरखलिबा असिमा यामना लाइबक थीबनी हाइरदुना पेंदबा फोंदोखी मणिपुर लेबीबा एजा ख्वाइपसै मयाम दुगी मसाई अदुगी पाउजेल हाइतारे मधु पुरगा अखोइना दिल्ली खोंचक अमा तांकुंदा अखोय चचरबदु अखोय ngasi दिल्ली दगी मखल मथेनगी इंटेलिजेंस की सिक्योरिटी की ओइबा पॉलिटिशियन सिंह अमदी यूनियन मिनिस्टर सिंह लोइना पालिबा लेना गसिगी पार्टी की प्रेसिडेंट अमदी मखोयगी मरु ओइबा ऑफिस वेयर का अमा अखोय उनरगा अखोय हजिक थोपसरकनी अखोयना दिल्ली दा लेरिङैदा मणिपुर मियामना होनबिगिबा मणिपुर मियामना प्रेशर तौनबा होनबदा थांग खंथांग पुनमक अखोय पुन्ना थांमिनबने ने लौ याइजबताय अदुगा मणिपुर की लेरिबा इचिनाव मयामना होनबिबा मयामदु दिल्ली दा मखोयना सोमदा तौइबा मयामदु यामना लुंगना लौरकांदा अखोयना उनागोना होनबा मतमदा अखोयगी लेरिबा पॉलिटिशियन सिंगसु दिल्ली दा चंगागा मरुओइना अखोयगी रूलिंग पार्टी की कांगमुसी यामद्रबदा अइना निंजंजबदा मखोय 3-4 होम मिनिस्टर दगी औरगा एमएलए सिंह अदे इवन एक्स चीफ मिनिस्टर लोइना हुजूजी पालिबा चीफ मिनिस्टर मखोय बाउ चंगागा पुन्ना प्रेशर तौमिनबगी अदुगुंबा थौदांगदुनी अखोयना दिल्ली दा तौजरिसे ना हारैबा अखोय मियामना पामिबा अखोयगी ओरिजिनल इंडियन खंदो मतुंदा डिलिमिटेशन तौबा सिगी प्रोसेस सिदा एनआरसी ओइना तवनबियो हाइबसे कंसर्न ओइना यामना उनबा खुदुंगी मिनिट 35 दगी औरगा पुंगाय मा पुंगमा इवन अखोयगी नॉर्थ के एडवाइजर अज दयाल अमदी अखोयगी मखोयगी ओइना रिट पिटिशन मयाम अमा थाबदुगी ngasisu हियरिंग अमा कोर्टर लेगिबनी हाइबा पोचिंगजे लुंगना लव मतुंगदा मणिपुर दा सेंसस से यैथोकनी हाइबगी चपचाबा अखोय थाजब लेजे अदो वारी सानाव मतमदसु सेंसस यैथोबा मतुंगदा मखा ताबा अखोयना मियामना पामी पोचे फ्रूट मयामजी यानरगा कमाइना पुथरकनी हाइबदुदा अयामबा खमनरगा लाक्चबनी चुराचांदपुर डिस्ट्रिक्ट हैंड फूड एंड माउथ डिजीज HFMD अमदी डेंगी लाइना पाक सना संदोरकपगा मरी लाइनना डिस्ट्रिक्ट एडमिनिस्ट्रेशन चुराचांदपुर अमदी हक्सेल विभागना तोंगान बा थौरांग क्या लौखले डिस्ट्रिक्ट इन्फॉर्मेशन ऑफिसर चुराचांदपुर ने थोकपा चोल अमदा हाई चीफ मेडिकल ऑफिसर डॉक्टर हैस कोनेन माते अमदी मेडिकल सुप्रिंटेंडेंट डॉक्टर के सोनिया अमदी डॉक्टर मोनिकाना ngarang hiramsiga mari lainana पाउगी मिफम अमदा CMO ऑफिस दा पांगथोखि मिफम अदुदा डिस्ट्रिक्ट असि मनुंग चना लैरिबा मियोइसिंग करिगुम्बा इसादा लाइहौ अमदी अतै चुंगनबा लायोंग सिंग लाखलबदी खुदकता डॉक्टर सिंग तानाबियो लायोंग सिंग असि थेंगनरबसु मियामना यारिबा मखै मिपाइनरोइदबनी CMO ना हाई डिस्ट्रिक्ट असि मनुंग दा लैरिबा सरकार की हेल्थ सेंटर सिंगदगी टीम 10 खंगतले टीम सिंग असना स्कूल दा चतुना माहिरोइ सिंग ओजा सिंग अमदी स्कूल की स्टाफ सिंग दा डेंगी अमदी HMMD दगी करमना ngakthokani amadi layengani haibagi matangda khanagani masida sunatana kalenthagi matamda nagan balaina sing dengi amadi HMMD gi matangda su health advisory sing na lauthokre haidi Dr. Monica na hai district asida laidiba hospital sing amadi haksel gi khudong chaba piriba mafam sing da layong sing asi thengnaba hanadagi hauna checking tharang laukhale लायोंग अमा हेक उत्पगा मियामना एंटीबायोटिक्स नत्रगा डॉक्टर तानादना इसाना हिदाक चाबगी थबक तौबिगनो मियामना लायोंग असि थेंगनरबदी मही मना यामना थकपा अमसुंग यारिबा मखै पोथादुना लैगदबनी अमरोमदा डिस्ट्रिक्ट असि डिप्यूटी कमिश्नर कृष्ण कुमार की मीटिंग मखादा डिस्ट्रिक्ट असिदा डेंगीदगी ngakthoknaba changsilakba khongthanggi sarok ama oina tila hidak sing amadi maikhu kapthoknaba mechin sing yanthokre
नेपाल da thokiba ising ichau aduda siba mi gi masing chahum ga nimpu sukre hauju fawada India macha kunga mapan yauna miyoi lising amaga chamanga thiba khangdana laidi Nepal gi district ahum da thokiba ising ichau aduda ngarang khakta da siba hakchang marifu ga humdoi phangba ngamkhi tibet amasung Nepal gi authority gi matung inna thiba khangdraba miyoi sing ayambana miraipak macha ngaktani haidi thiba khangdriba sing asigi manung da ayambana India machani masigi mathakta America, Malaysia, Ukraine, Australia, Britain, Canada, South Korea, Singapore, Germany amasung Russia gi macha sing yauri Nepal police ki paw matung ina thorakpa yadna leiramba miyoi chanipal ngarang puthokre India na hauju fawada tengbangi polam metric ton yangkai khusinakre ngarang Imphal to Sem Road IT Road ta Chinkuki narco terrorist sing na chathakiba ambusta liangmai micham manga hatkiba amadi amana asopa nanghankiba thaudok adu kokomina kana maong da kandem tawi thaudok asi ngarang chaurakna pung 9 kuntra tarakpa duaida makuya sang amadi thanamba khul ani gi marakta thokibani asiguma thaudok asi ngahak laitana adumak thokhan bangam libasi serasigi Chinkuki narco terrorist singbu lakshin bangam daba Jingda law and order control tawbang amdri haibagi khudam ni haina kokomi IPR subcommittee gi faijam samchana khujek piduna thadorak pachol amana khangalakli chero sina makha taraduna haukhiba jun thada kangpopi district ki leilon bai fai khunda liangmai micham taruk faraga hatkiba amadi Lanka khunda miyoi ani hatkibagi thaudoki justice phangnaba kana maongda demand chatharingai cherak asida ngarangi thaudok asi thokibani khulai paiba lamhen tuhen basing pali balanga asina lakshinaba khonabagi thabak supai paikhatana chinda ing tapa hanjilakle santi pamdaba miyoi kharana thaudok sing asi thokpani haina phongdoktuna dumak leidibasi yamna taiwonaba maril yaudaba lengakni haina kokomina lawi miyamna matam seng ngakpigani miyamna matam sangna suda leiriba amadi su taunadana leiriba narco terrorist laksinba ngamdriba makai thaudok sing asigi waroisin leiroi haina ngasi fawba lengakna taishinaba lengak ngahak ngahaki oiba thabak laukhatuna leiriba asi micham kaya thawai manglaba kanda chapchana lengakna laukhatpam thokpa khongthang adu laukhat kadawribra haina kokomina hangli taning tamang onaba lengaki thabak kaya sina kaidonungda lamdam asida ingtapa phibam hanjin hanba ngamloi center amadi state ki double engine lengak asina pikraba state asigi chungi saru khara khak asida lamhen tuhen ba sing lakshin ba asuk sangna changliba matam lawriba asi ngasidi terrorist ki thaong chathariba Chinkuki narco terrorist sing asida nakoinana mateng pangbani hairoidabagi maram leibra state ka hena sokchilaba law and order ki phibam fagana balengangna na hongnana lakshin khiba military vehicle sing tampak lamda khak sijanaba leikhibra amadi Chinkuki narco terrorist laksinabani haidana lakhibra ka henba thawong sing asi adumak laksindana thamlagadi miyamgi pendaba pankhaila lakpa mikupta miyamgi lambida thoraktuna lengaku para tambina bachang silakpada achauba misimina asopan thoganingdaba thaudok thoktringaida haukraba puwarigi paipu singi thauna lingjel sing ningsingduna nathawna naril phudoktuna lengaki laukhatpham thokpa thabak athubada laukhatlu chinga khutka manaba lengak miyamda utlu mihar mipul leptana thokringai lengakna karamba makhalgi development da kok thada gadoribano lengak haibasi miyamna lingbani hauji aikhoigi miyam development pamde hariba isu singasi hanna loshilaga ingta papibam da hanna hanjun hanba lengakna khudakta laukhatpham thokpa thabak laukhat pigadabani haina cheulasina makatari lamdam asigi miyamna NRC chana handuna mitok khandokadabani haiduna akanba khongjam kya sangsinduna leiringai tanja asida ngarang kangpopi district ki mafam amada khulai paiba singna ambush tawduna nagagi micham mari tamthina hakiba du mapalamdagi changsilakhiba illegal immigrant singna chathaba oiramba yai haina RPI Atharwale gi National General Secretary Maheswar Thongnauzam na phongdokre wapama sing asi palace compound leiba maipatap ta pangthokiba party asigi women wing ama oiriba ima chamaga subna nipanda nauna yauraklaba members sing okpagi tharanga mari lainana mahangna phongdokhibani Maheswar na makha tana phongdokhibada ing lising amaga chamapal yankhaiga mathoida
base year oiduna NRC tawdana census pangthokhiba taragadi illegal immigrants sing India gi bona fide citizen ama oiduna tungda haurakadauba mirosing mangkhiba tare haiduna lamdam masigi miyamna khongjang changsilingai tanja asida ngarang kangpokpi district ki mafam amada khulai paiba singna ambush tawduna yelhau minaga gi micham taru khatkiba sidi yelhau mi singna achawa para ama tambata ngakpigani para ama tamba yare kangpokpi khaktada Englishing amaga chamapal maripuga mathoidagi Englishing amaga chamapal maripuga tara mathoi faubada population growth asi chamada chama hengatpa miyamna khangnaraba ngaktani maram aduna handak district asigi manungda nagagi miyoi kaya hatpagi thabak chetharakliba asi mapandagi changsilakpa illegal immigrants singna khulai paiba kaya semgatuna chetharakpa oiramloi hainingai leite mahakna makatana hai lamdam asida NRC taunaba haiduna lengang na warep laukiba leirabasu ngasi fauba implement taudana thingjinduna thamliba asiba leiriba luchingba sing asina mama laipaki karimata khande haiba du mayek sena takle leiriba luchingba sing asina ngahaki yanaba tauramba amadi NRC implement tauruba taragadi atopa community na warau khrabadi makhoi luchingba oiba fanglaroi haina khanbadagi ngasi manipura si lekha taraklibani maram aduna lalabadi lale chumlabadi chumi haiba ngamba luchingba sing miyamna khanba matam oire loinana leiriba parja sing nasu election mayan nasi laklaba matamda miyamna yadre hairiba luchingba sing aduna maira sankhara saraga miyam nushiba saduna themna bo khonarako matamda luchingba dugi langda thupagi chanabi ama leiriba asi handokpa mathautai haina mahangna makata na fongdokhi mamang hakatagi laudukta na position lauri NRC 1951 dagi tawbiyo haibase NRC haibase mamang dagi charging government na charging lok tawrakanda si NRC se tawba hauram mamaleba implementation se tawgi da thinjangi bai kare sumai thinjangi base ek te ama dai haibadi heri chicken sahai base sisu ek loina assembly da parliament pass tawrabani sisu hujiksu implement tawdana laibani haitare siuma law ek kayama leibak si kanbai da makta manipur si kanbai da makta lodi ku thome pass tawrame mamingi oina implementation di anga tawramre masi tawramdi si kai yong dai ro ni mya tawramdi si kai no leader myam na representative how giba myam sina jamada mang 5% 10% imale ma khanba leiramba oiraga su 100 ta aiki to 90% di khalamre laladi lale chumani chumme akoi si ese pass tawda ba yate si ni manipur yai khanba ki tabtani si tawrasu na koi de time swap pa leiroi si di akoi isa gi su gi future ki kalomna ba ki tabtani haina representative to chong Wangoi de leiriba community health center CHCSC gi leifam thokpa doctor gi mari leinaba singna thuba matamda health center sida thabiraknaba Wangoi apunbada leiriba club amadi mairagi maikaidagi lenga gi puning chingsilakli mayai lambi ama oina ngairaba Wangoi CHCSC gi phibam ngasi Wangoi apunbada leiriba club amadi maira paibi gi maikaidagi yengsiluraba matung Young Development Union Club YDUC की प्रेसिडेंट लोंगजम अचौबना हाई वांगोई CHCSC केंद्र मरी की मियाम सिंगना अनालायंग की खुदोंग चाबा क्या पीरी अदुबु हाइरिबा हेल्थ सेंटर असिदा मतमगा चानबा डॉक्टर लेतबा अहिंग नुंगथिल खाइदना मियाम की अवाबा सिंग कोहनबदा होनाबदा सेंटर अदुदा लेरिबा डॉक्टर सिंग अवाबा ओइरे सेंटर असिदा वालिबा डॉक्टर सिंग मरी लेनबा सिंगना थाबिरक्तुना मियाम की अनालायंग बदा हेना खुदोंग चाबा पिहन्नबसु लेंगा की पुनिंग चिंसिलखी Amaronda Wangoi CHC Wangoi Hospital da layeng balakpa Wangoi Longjam Laikai Longjam Laiba Maitei kauba patient amana Wangoi CHC Hospital da Khwangi oi thangba sarukta anaba ama yawbadagi yengba lakpada Doctor yenglo matungda Doctor Wangoi CHC X-ray room da X-ray lawru hairakpadagi X-ray lawge haina changluba matamdadi X-ray operator asina film amada phawba leite Mapalda oina chatlaga lawbiro film leitabani X-ray lawba nungairoi hairakle asuk yam chawba Wangoi CHC hospital ama chalairaga X-ray fawba matik chana leitaba sina patient khudong chadaba kaya mayoknari amadi anaba yengba lakpa patient singda pigadaba material sing
piba ngamdaba government hospital asi Wangoi CHC hospital asina oire mahangna patient pendaba paudamki irunaba milagi mihut kangbu ama Imphal thadokre Maitai irol ina loina silol apunba lup milal kanglai pakna Manipur amadi Manipur gi wangmada choina takraba Manipuri singda lemna Maitai mek tambiduna lakpa amadi mipum khudingmak Maitai mek haihannabagi pandamda leptana changsilakpa khongthanggi manung channa ngasi chaichat kunganipan thanipan Inglisingani kunga tarukta milagi mihut ahumna saba kangbu amana Bangladesh ta choina takraba Manipuri singda lemna numit 10 gi oiba Maitai mek tambibagi thoram pangthoknaba ngasi Imphal gi airport tagi khongsan khre haina milagi joint secretary publicity sangamayum chawbana thadorobo chel amana hairi chelasina makha taraduna Bangladesh ki damak Imphal thadokraba milagi mihut kangbu aduda milagi president Langoijam Nongmai Lembi Leima Lubasi gi secretary general Paunam Thakaba Maitai secretary education Maibam Indrajit Maitai ni Hairiba miyoi singasina Bangladesh ki Banugat ki Manipuri Basa Gonesoba Ansunyon Sang Hairiba Lubasiga Kusam Naraga Mapam Aduda Lairiba Manipuri Singda Lemna Numitarani gi oiba Maitai mek tambirugani Hairiba Maitai mek tambibagi khongchadasi Directorate of Language Planning and Implementation Government of Manipur gi mideng makhada pangthokpa thoramni hairi thoramasi makhatana Manipuri singna choina tariba mafam singda leptana jangsin khigani loinana ngasi gi khongchadasi ga mari leinana Harry County advisor Longjam Ratan amadi Wasdev ki president RK Tharaksanana senglaba laifamlen kanglagi sana thongdagi milagi thongmi kayaga loinana lamthaki khongchatloi singna su ibudau pakhang babu ithanungda chetna thagonaram laga khongchadasi bu khongsan ki khongchadasi gi manung chana chaichat kungani pan ngapigani kunga mapan thanipan Inglisingani kunga taruk numita Patriotic Writer Forum Manipur Nasinba Imalon gi kumhai Manipuri Language Literature and Festival 2026 in connecting with 35 Manipuri Language Day Lisingani kunga taruk ki thoram Mukta Dhara Auditorium Hall da pangthokpa thoram amada saruk yaramgani hairi Bangladesh ki Bhanugat hairiba mafam aduda koi lamdamduda leibiriba koi gi irecha sing koi mayek tambibagi khongchalama ngasi kanglagi gate sidagi thongan sidagi koi khongsalagani aduna numit 15 gi oiba mayek se lemna tambigadori bani lemna tambigadori ba mayek se government Manipur ki makhada koi milana chahi khudingi koi makoina pirakpa senthang khara khara duna koina mapanda tariba choina tariba irecha sing sida lemna mite mek tambibagi khongjan si changsen duna lakpani madugi manung chanani hoge koina Bangladesh ki Bhanugata lamdamduda leiriba Manipuri singda lemna mite mek tamba chatkade bo khongchalase mafam duda leiriba akoi gi culture ga mari leina ba nat ka mari leina ba onai salamana milal gi thomi sing wong na bagi dam akoi sem saduna leire haibasi gi wafam simaga miyam da thamjage loina na akoi chatpa sida lamdam sigi miyam na lol me pun si jiba miyam puna mangna sogopiyo mate mateng pangbiyo haib NRC updation before census no NRC no census no resettlement IDPs no census haiduna ngasi Kakching district ki Sugnu SC ki manungda leiba Wangu Gram Panchayat ki miyamna wakat khongjang ama Wangu Laifam Community Hall da pangthokre Wangu punba maira paibi amadi Wangu Youth Front ka puna sinduna pangthokhiba khongjang aduda IDP sing masa masa gi maramdam mayum da hanjanriba fauba census tawba yaroi lengang na nangfuda census tawduna yelhomi muthatnabagi thawrang khudakta tokadabani Wangu da census ki thabak thoram amata NRC tawdriba fauba lenga ki official sing changba yaroi no NRC no census ki fireb Wangu miyam na ma toina lepri haibana chingba kholaw kya su lawki wakat khongjang adu da Wangnu Gram Panchayat ki administrative committee ki chairman ngakpi gani chairperson L Sarad Elais Tona Maitai Wangu development committee ki president L Kherchandra secretary Amom Mani Babu Wangu Youth Front ki president L Jayanta secretary Bom Chauba Madi Atai Maruiba Taupuba Sing Saru Yaki Wakat Kongjang Aduga Mari Lenana Wangu Apunba Maira Pai Luki Luchingbi Amom Angau Sanana Fondora Kibada Manipur Miyamna no NRC no census haiduna amata oina Changsilakiba Kanba Kongjang Asibu Haujuk Pali Belenga Kasina Kari Sulaitana Tawoidana Manata Sinadana Miyam Gi Hawasibu Namsinduna Thamna bo honariba si Wangu gi miyamna no NRC no census khongjang asi hanbalaitana hena kanna khongjang kya ama changsilakani hairaduna Sungnu Assembly Constitution ki manung da lairiba
गवर्नमेंट की एम्प्लॉय खुदिंगमकना सेंसस थबक तौरम सेंसस के थबक थौरमसिंगदा याउशिनबा तारबदी मदुदा थोलकपा खुदिंगमक मसा मसाना दायित्व पुजगदबनी हाइखि। Relief Materials Implus NGO Network Silong New Life Foundation Manipur amadi Lions Club of Moiranga Puna Kusamnana Sinduna Relief Camp Singda Koina Chatuna Relief Materials Sing Tengbang Bagi Maka Chatara Koina Ngasi Kwakta Prefabricated Relief Camp that no Magitangai Fadana Changdaba Yadaba Chana Taknaba Cheng Hawaii Acha Tauk Tumna Chingba Polam Sing Relief Camp the Ladyba IDP Sing the Kusina Kre Relief Materials Sing Kusina Baduda New Life Founder Manipur के सेक्रेटरी डॉक्टर एल पिसक लायंस क्लब ऑफ मोइरांग की प्रेसिडेंट लायन रेप एल इबोयामा लायन क्लब की मोइरांग की मियोय सिंह अमदी न्यू लाइफ फाउंडेशन मणिपुर के स्टाफ क्या सुसरुक यादुना रिलीफ मटेरियल सिंह अदु इनमेट सिंह द खुसिनखी रिलीफ मटेरियल सिंह खुसिना बादु का मरी लेना न्यू लाइफ फाउंडेशन मणिपुर के सेक्रेटरी डॉक्टर एल पिसक न फोंदोखिबदा रिलीफ मटेरियल तेंबांग बा असि अहानब फेस कांगपोपी डिस्ट्रिक्ट की मनुंग चंद लेबा मखान विलेज रिलीफ कैंप चतुना इनमेट सिंह पीख्रब मतुंगदा अनिसुबा तांकक ओइना बिष्णुपुर डिस्ट्रिक्ट लेरिबा खंगलब रिलीफ कैंप 13 की मनुंगदा मापलदसु पीख्रे हाइरदुना अरोइबो ओइना वाढौरिबा रिलीफ कैंप 13 असि ngasi mathang mathang रिलीफ कैंप सिंह चतुना रिलीफ मटेरियल सिंह असि क्वाक्टा की प्रीफेब्रिकेटेड हाउस ते लेरिबा इनमेट सिंह खुसिनबनी हाइखि Vital Wellness Haina Mingthonba Anoba Homeopathic Center Ama Ngasi Thobal Sorok Pukchau the Labor Thobal Municipal Shopping Complex the Hangdokre Dr. Lakshmi Bani Haikruzamna Homeopathic Consultant Oina Legado Riba Homeopathic Center Adu Hangdokpagi Tharamda Waiko Mani Girls College Thobalgi Music Assistant Professor Ningomba Tomba Thobal Municipal Council Gi Chairman KHS Bisorjit Ward number 13 की Caretaker Councillor S Ibotombi Amadi Retired DI of School H Priyo Kumar na Chingba Athoiba Mitung Singh na saruk yakhi Dermatology, Neurology, Nephrology, Respiratory, Gastrology, Child Disease, Orthopedic, Gynecology na Chingba Layong Kayagi Treatment Tauba Yabagi Kudong Chaba Legadoriba Center Adubu Maikam Hangdukladuna Assistant Professor N Tombana Asigumba Center Ama Popper Thawalda Hangdokpa Sina Maikay Sumgi Haksel ki Pibam da Hena Kudong Chaba Piragani Maru oina nupi oibising da Hena Kudong Chaba Piragani Loinana Center si Hangdokpaga Loinana Layong asida numitara mangani free consultation pigani haina Center sigi Maikay digi Lauturakli Basima Yamna Taganingai ni haina Fongdoki Pali Balenga Gasina, Water Resource Department Ladiba, Daily Wages Master Role Staff Sing, Chahi Humpu Helak Pasing, Termination Order Thokpa Yaning the Fongdoktuna to recontinue for work for MR Workers Water Resource Department under the Rules Labor Department Government of Manipur. Due payment of 6 months should be paid. Haiduna, all Manipur Water Resources Department Workers and Employees Union Manipur na Sinduna ngasi Bisnupur Laiba Flood Control Department Bisnupur Office Mamangda Wakanim Chatkre. All Manipur Water Resources Department Workers and Employee Union Manipur Flood Control Department Marigi Joint Secretary Naurem Apabi Singh na Fongdokhibada Inglising Amaga Chamapal Humpugatara Mapan Faubagi Hauju Faubada Water Resource Department da Tabak Purakliba Master Role Staff Singh asida prior information amata pidana Chief Secretary na order thokpaga Chahi humpu helaba miyoi sing Master Role gi thabaktagi discontinue tawro haiba asi maram oiraga Master Role Staff Singh yaudabana pam sing ising thaba lep flood kamari lainaba thabak thoram khudingmak leple Labor Department na thokpa rule gi matung ina schedule wages oina laiba miyoi sing di chahi limit laite Chahi humpu helagasu masabo fitness piragadi thabak aduma puhanba yai haibana chingba leibana Chief Secretary na thokliba order asi revoke tawbiduna daily wages staff sing asi review tawbiyo Englising amaga chamapal humpuga tara mapandagi hauduna ngasi fauba thabak tawduna lakliba Master Role Staff sing asi masa graduate loiraba civil engineering da SO pass tawraba miyoi fauba yauribani staff asigi chawkhat chadaba Safarakadaba matamda Master Role da Pigani Adumak Chahi Kaya Loisinkre Worker Charge Tabiraga Regular Tabirani Haiduna Chahi
kunthra nimpu asi manghan bikhrabani ngasi fawba awaba kaya mayoknaduna lakliba dubu ikhang khanghaudana thabaktagi laukhthoklani haiba asidi chahi kaya waduna lakliba mioising asina mayum kamaina pugani haibasi lengangna ulpam thoi haiduna lengangna daily wages master row staff sing chahi ngakpigani staff ta thabak hanjin hanbiu natrabadi khongjang kya sangsin badana tana ising su sungtha tharoi pam singda akaya toi thokalabasu manipur lengangna chief secretary da daita pugadabani loinana lengangna staff sing asi lokthokdaba yadre haidabadi mioi amada lakh 15 compensation pigadabani haiki Ingkum jali singani kungama thoidagi hauraga lambi pakthokpagi namada toti pipe sing puktok pikhraga ngasi phawboi sing pithak tabagi matangda ngasi JSC against non supply for drinking water Lilong Bazar 2 usoi pokpina sinduna ngasi miyam gi oiba mifam ama Lilong Jama Masjid ki complex ta pangthoktuna khananai baga loina na warep kya laukhre mifam aduda saru yakhiba Lilong Thobal Municipal Council Ward number 1 dagi councillor Imran Ahmed Nahai ising fanghandabagi matangda haukiba March 13 DC Thobal na chair lauduna mari lainaba PHED NHIDCL amadi JSC gi mihusing amasung Lilong Bazar gi akoibada laiba club organization singi mihusing yauna mifam ama pangthoki mifam aduda haukiba April 13 fawbagi mamangda miyamda ising fanghangani haina yanaba purakhi adubu madusu ngasi fawba thabak oina onthokpiraktaba asi yamna laibak thibani JSC gi mihusing amadi club organization singi mihusing oina mifam aduna point 10 yawba resolution amasu laukthokre Paugi maraktan na tian break amatang lauminasi. Dada! Ibe makigano. Hazab thammo. Sige yumse next TMT na check sin na laksilaga thamgrabani ne. Dada nang se juhar habaga amta kidrabo. Asumna mayamna na machalgo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli. Exit TMT जोर हाबदिंग ngaktok na basim bani German technology siya na concrete katok na tinaro matanda kapamul amuk kena angle adli Exit TMT strength is in the quick Kari wali ge ayenge se Kari no tension ka ba mali duna Dialogue sing se am chamam nei Kari chamam na ba Sidi am marui ba pot ni na Makeup si bau minimum oin tawrong gadabani serious oiba poni chamcham na hairaga loiba dubo se ai haige handak chathari ba SIR sida enumeration phase haidana yumthong khudingi PLO laktana tawidana aduga matungda draft electoral roll phongedana aduda claims amasung objections matamda mingi bana lanba lepham soiba aduga atai chumthoknaba semthoknaba mayam ama august ki tang mari phawbada form na chingba BLO ERO da thajandana tawkhidana adugi thajalakliba form amadi documents mayamdu khana nainaraga dispose of tawbagi process adu hojik September gi tang ani phawba chathari talak asida karigumba election office tagi notice kumba laklabasu mi painingai leite notice tu munna paraga documents pisangadaba oiragana documents singdu thorang tawraga matam chana pisanbiraga loire final electoral roll da ming chumna yawhan bahaibase isa gi su thodangni adudi ay amu try tawge Break matungda taram no oksari makataba pau pizari Thajaba yaba pau phangmadagi CDO Imphal East amasung 33 AR gi apunba kangbuna thibo humbada Imphal East ki kongba laishram laikai dagi RPF PLA gi active cadre ama fare hairi madudi ningthauzam joisana Elias Joy chahi kunganipan special CDO unit na UPPK United People's Party of Kanglaipa ki cadre ama hianglam mayai laikai Kaching district ki manung chana laiba E. Kumar Singh na machanupa Ilangbam Robi Chandra Singh chahi nimpuga taret mayumdagi fare hairi RIMS ki director Professor G. Sunil Kumar Sarmana
लीडरशिप अमदी गाइडेंस मखादा रिम्स की महैरोई सिंगना सोसाइटी बु सर्व तौबा अमदी ममा लेरबा पुंसी सिंगबु कनबगी कमिटमेंट की सरुक अमा ओइना ब्लड डोनेशन प्रोग्राम अमा पांगथोखरे रिम्स की कंसर्न डिपार्टमेंट अमदी ऑथोरिटी की सपोर्ट का लोइना सिनखिबा रेगुलर ब्लड डोनेशन ई की दरकार लेबा पेशेंट सिंग की दमक वॉलंटरी ओइना ब्लड डोनेट तौबा लाखो महैरोई सिंग नोबेल जेस्टर्स असिबो Director amadi RIMS Authority na appreciate tawi haina Regional Institute of Medical Science Imphal gi Medical Cell Media Cell na thadorok pachol amana khangalakli Chero asina maka taraduna ngasi gi thorom aduda wa ngangroduna Professor G Sunil Sharma Director RIMS na voluntary blood donation asi humanity bu sab tawbagi khwaidagi mayek laba khudam amani masagi chahi suraba EP bayaraba mioi sing maru oina inkhalakli bana ha singna matam chana EP haning ba wafam su thamlakhi सानबगी पाउ लौमिनसी इंडियन हॉकी प्लेयर मेजर ध्यानचंद की मपो कुमोन अगस्त की तांग कुन निपान मरी लेना नेशनल स्पोर्ट डे की फिट फॉर बॉडी स्ट्रॉन्ग माइंड यूनिट स्पिरिट हेल्थ टुडे स्ट्रॉन्गर टुमोरो हाइब थीमदा किलोमीटर 10 सांगबा मैराथन लमजेल अमा इम्फाल वेस्ट डिस्ट्रिक्ट पुलिस की लमजिंग मखादा मयांग इम्फाल पुलिस स्टेशन सिंधुना मयांग इम्फाल पुलिस स्टेशन दगी मैराथन लमजेल अमा लमथाखरे लमजेल लोई नुपा अमसुंग नुपी पुन्ना चहुमगा हुमफुमंगा सरु यादुना चेनखिबा मैराथन लमजेल अदु मयांग इम्फाल पुलिस ममांगदगी मयांग इम्फाल बाजार कोंचाक फाउबा चेलबा मतुंग उचिवा लेरक अचौबा यौरबा मतुंग ममाई लेदुना मयांग इम्फाल पुलिस स्टेशन दा पांगथोकपा ओइखि किलोमीटर 10 सांगबा मैराथन लमजेल अदुदा नुपागी कांगलुपता लिलोंगदगी जाबेर हुसैनना अहानबा वांगुदगी युमनाम पुंसीबना अनिसुबा अमदी हाइरोक पार्ट 2 दगी युमनाम बर्लिनना अहुम सुबा ताखिबगा लोइनना नुपी कांगलुपता मयांग इम्फाल मनिंग खुनौदगी निसमिलेट अयेकपमना अहानबा मयांग इम्फाल खुनौदगी साई चनुना अनिसुबा अमदी कांतो साबलदगी उसम देवी अहुम सुबा ताखि नुपा अमदी नुपी की कांगलुपता फर्स्ट सेकेंड अमसुंग थर्ड ताखिबा लमजेलोय सिंगदा सर्टिफिकेट अमदी कैश प्राइस पीदुना पुंगनिंग थवखि हक्चांग फबा अमसुंग वाखन गुजि लौसिंग लेना फिट ओइना अखोई अमतनी हाइबगी थीम मसिदा बेस तौजरगा ngasi 10 किलोमीटर रन से निशाना चिन्नना समाज दा सोशल बसिदगी खरम खै कनबा ngangdra हाइबगी बेस दा तौजरगा अखोई ngasi इवेंट से सिंजबनी SP सरसिप कांदगी लुसिंग मखादा अखोई इम्फाल वेस्ट डिस्ट्रिक्ट पुलिस ना कोन मफम खुदिमक्ता पुलिस स्टेशन लीड तौरगा स्कूल सिंग अमसुंग सिविल सोसाइटी ऑर्गेनाइजेशन सिंग पुलगा ड्रग की अवेयरनेस प्रोग्राम सिंग asi masing khangdana lepletna changsinjari सब डिविजन सिंग कोन पुलिस स्टेशन अनि मयांग इम्फाल पुलिस स्टेशन अमसुंग वांगबो पुलिस स्टेशन अनि सिंगसु lepletna सिविल सोसाइटी ऑर्गेनाइजेशन अमसुंग अखोई स्कूल सिंग चतुन अवेयरनेस प्रोग्राम lepletna masing khangdना अखोई चंगसिनजरी मखादानसु अखोई lepletna अखोई ड्रग सिदगी अखोई सोसाइटी दगी करनाना कनगदगे हाइबगी थिमसिदा अखोई lepletna मखादानसु चंगसिनजगिनी अदुगा अखोई फगोलगलिबो यूथ सिंगा अखोई सिगी रनिंग कल्चर मणिपुर हुजी डेवलप तौरई बसी बिष्णुपुर डिस्ट्रिक्ट पुलिस साई उलौ अमदी STC उलौना खुसमनादुना नेशनल स्पोर्ट डे गा मरी लेना लेट्स कम टुगेदर टू सेलिब्रेट द जॉय ऑफ स्पोर्ट्स promote unity and build a stronger healthier nation play together win together haiba thimda nationwide celebration of sports spirit and unity खेलेगा भारत जीतेगा भारत थौरम असिगी साई फुटबॉल ग्राउंड दा उलौ पांगथोखरे पांगथोखिबा थौरम अदुदा SP बिष्णुपुर के HS रवि कुमार IPS ट्रांसपोर्ट डिपार्टमेंट की डायरेक्टर लोइना एडिशनल सेक्रेटरी बेटी एन AH खुमनथेम दाइना देवी IAS एडिशनल इंस्पेक्टर युमनाम प्रेमजित MPS एडिशनल ऑफिसर वांगखोंबा ओक्रम MPSC SDPO बिष्णुपुर तारफेना RK MSPS SDPO मोइरांग डॉक्टर जीवेट लाइसांगथेम MPSC ना थोइबा मिथुंगलेंसिंग ओइना सरू याखी हयेंग फाउबा नुमिनिनी चथागदबा थरम अदुदा बिष्णुपुर कमांडो बिष्णुपुर पुलिस UFC STC उतलौ टीम मरी ना सरू यादुना फुटबॉल टूर्नामेंट अमसु पांगथोखली सिबादुना डिस्ट्रिक्ट कांग एसोसिएशन जिरीबामना सिंधुना ngasi dagi hauraga
Kangkut Tarana Saruk Yaduna, Jiribamgi, Lehau Popi, Kangshang, Lehau Popi, Champanagarda, Chathagadaba, 2nd District Level Men's Kang Tournament, Singani Kungataru, Ngasi Hauna Bimatungi na Haudokre, Ngasi Ahan Basanakiba Metsta, MNC Ena, Yawol B, Panjal Taraga Taret, Tarada, Maitiba Piki, Hayengi Ahanba Match Ayukipung, Mapantaba Matamda, Yawol Ega, Sai Biga Sanagani, Anishuba Mestana, Nungtilpung Anitaba Matamda, Imakasar Biga, MNC Biga Sanagani. Ngasi Sanakiba Match Atuda, Game Manglem Bana, Referee Amasung, Ke Ibo Chaubana, Scorer Oiki, Haudopagi Taram Asida, Olympic Association Jiribam President, L. Sanjit Kumar Singh, District Kang Association Jiribam ke President, TH Mangi Maitei, President, Yawol Kang Committee ke Advisor, K. Babaton Singh Amadi, N. Manikanta Singh na Chief Guest, President Amadi, Guest of Honor Oina Saruyaki. Thasigi Kungamanga dagi Karnataka gi Bangalore Dalaiba, Bangalore Football Stadium da Sathariba, Juniors Boys NFC 4 Dr. BC Trophy Lisingani Kungataruk, Lisingani Kungataret, Tier 1 da Manipur gi Mahut Sinduna, Saru Yarugadaba Juniors Boys Football Team, Ngasi Bangalore gi dama Imphal Thadokre, Ngasi Imphal Thadokiba team aduda Mahad Jane Khana, Manager, K. Donald na Head Coach, Javed Akhtar na Assistant Coach, Amadi, Sobikas na Physio Oina Saruyaki. Chandel District ki United College Lambungi NSS Unina Sinduna National Sport Day ga mari lainana ngarang college asigi seminar hall da Yuba Samsit Khelo India Dialogue Khel gi bad MP na sat pangthokre Mahairoi NSS volunteer NCC cadet amadi college asigi oza sing na saru yaduna pangthokiba thoram aduda Pradhan Mantri Narendra Modi na online gi khuthang da piba Yuba Sambesu punna taminakhi Tharamadu ki sarukama oina All Indian Football Federation ki National Referee Tumli Jolisan Monsang Amadi Khelo India Chandel Center ki Football Center ki sai Marconi Mongsanga unaduna watai sabagi thoram amasu pangthoki Tharamadu saru yaki bab namakna lebagasi drug free oina ba biksit na samuk Bharat ki wasak lokhi Tamenglong District tasu Tamenglong College ki NSS unit amadi My Bharat Tamenglong na sinduna Khelo India Dialogue Khel ki bad PM Modi ki sat tournament Tamenglong College da ngarang pangthokre Leibag asida leidiba nahasing da sana khonabagi lamda maru oina kaya khanabagi pandamda amadi masamo fana lehanduna Leibag asida gi drug maru fangna muthat hanba asi pandam pangthokiba thoram aduda Pradhan Mantri Narendra Modi na online gi khuthang da piba warol puna taminakhi sana khonaba amadi Leibag sembada punna thaudang lominasi haiba sida Mahairoi Singh yauna punna wasak lominakhi Tharamadu gi sarukama oina Tamenglong football gi KIC Paulan Onyan na sana khonabada saruk yabaga drug lana sizinabadagi ngakthokpa ngammi haiba sigi matangda wafam kya phongdokhi All Indian Football Federation AIFF ki bidang makada All Manipur Football Association amfana sinduna mathang thagi amadagi mari fawba khurai lamlong thongkhong da leiba artificial turf ground ta team nipana saruk yaduna chathagadaba Under 13 Girls Asmita City Football League Lisingani Kungataru Kungataret ki feature lauthokre Aroibada maroiba paw mukhana pizari Lakliba August kuntraga matoi fawbagi manungda NRC pangthoknaba lengang lauthoktrabadi September amadagi Manipur pumba pungkunga marigi general strike lauthokle haina JFD na lauthokre Nungsi chanana laiminaba pamdaba irang thokhanba mioi sing faduna cherak piba hauragani haina Chief Minister Yumnam Khemchana phongdokre MLA Sapam Ranjan gi yumda sakhangdaba singna ngarang ahing nongyai bom langsinduna pokhai halamle
amadi NRC kamdongna pangthokhangani haibagi matangda khana nainaba center amadi state laingakna miyamga wari sanaba mathau tai haina santana hakpomna phongdorakli Haujiki oinadi Mami TV na sandokjaba prime time news loisinjare makha taba pawidamag miyeng taduna lebiyo